13 April 2021 Third Pre-boot loiba numitni main subject mo ina English thoklammi parikha si tumak nuai bagi chawbu maramdi handakti satra yambana ningthi jana lai maik chatna khara tawrabasu pab phangkibanani chahi ama farak tawna school kaba phangkidraba laibuk thi satra oikibani kumja 2019 ki loisilakpa December thada tamthiraba laina laichip moina corona na prithvi singthung leppa leitana China gi lengmai digi sandorakhi